ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ. ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯈꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯝꯕꯧꯗꯤ ꯂꯥꯏꯔꯔꯦ. ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯐꯥꯎꯕ ꯁꯨꯅ ꯆꯥꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ. ꯂꯥꯏꯔꯔꯕꯁꯨ ꯊꯝꯕꯧ ꯁꯨꯕ ꯅꯣꯝꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ. ꯑꯃꯗꯤ ꯂꯨꯈꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯁꯤꯡꯒꯤ ꯍꯧꯅꯕꯤ ꯁꯨꯅꯤꯡꯗꯕ ꯃꯤꯍꯧ ꯀꯔꯥꯝꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯝꯕꯧꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯧꯒꯤ ꯂꯧꯁꯤꯗ ꯅꯩꯊꯦꯛꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯒꯨꯝꯕ ꯑꯃꯅ ꯆꯥꯈꯤꯕꯒꯤ ꯃꯃꯤ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯝꯕꯧ ꯊꯋꯥꯏ ꯋꯥꯅ ꯁꯣꯜꯂꯤ. ꯀꯅꯥꯒꯤ ꯁꯟꯅꯅꯣ ꯑꯩꯒꯤ ꯂꯧꯐꯝꯁꯤꯗ ꯆꯪꯂꯒ ꯆꯥꯊꯣꯛꯂꯝꯂꯤꯕꯁꯤꯕꯣ? ꯃꯄꯨꯗꯨꯕꯨ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗ꯭ꯔꯕ ꯖꯥꯠꯂꯥ? ꯈꯣꯡꯒꯨꯜꯁꯤꯗꯤ ꯁꯟꯒꯤ ꯃꯥꯟꯗꯦ, ꯆꯥꯎꯏ. ꯀꯔꯝꯕ ꯁꯥꯒꯤ ꯈꯣꯡꯒꯨꯜꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯩꯊꯦꯛꯇꯨꯅ ꯆꯥꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯐꯖꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯧꯐꯝꯗꯒꯤ ꯂꯧꯍꯣꯟ ꯈꯔ ꯐꯣꯏꯔꯨꯔꯒ ꯃꯦꯟꯁꯤꯜꯂꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯟꯅꯒꯨꯝꯅ ꯂꯧꯐꯝꯗ ꯂꯧꯔꯥꯡ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯂꯧꯒꯤ ꯃꯐꯝ ꯈꯔꯗ ꯍꯧꯔꯤꯕ ꯐꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯃꯈꯣꯛ ꯐꯥꯎꯕ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯊꯝꯕꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯑꯁꯨꯛ ꯋꯥꯅ ꯃꯥꯅ ꯊꯥꯖꯔꯤꯕ ꯐꯧꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯐꯝ ꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯂꯝꯕꯗꯨꯗ ꯐꯩ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯂꯧꯐꯝꯗ ꯍꯧꯔꯤꯕ ꯐꯧ ꯆꯥꯊꯣꯛꯂꯤꯕ ꯖꯤꯕꯁꯦ ꯀꯔꯝꯕ ꯖꯤꯕꯅꯣ ꯍꯥꯏꯕꯗꯣ ꯂꯨꯝꯂꯒ ꯍꯦꯛꯇ ꯐꯥꯔꯒꯦ. ꯑꯗꯨꯒ ꯃꯄꯨꯗꯨꯗꯒꯤ ꯑꯩꯒꯤ ꯂꯧ ꯆꯥꯊꯣꯛꯈꯤꯕꯒꯤ ꯃꯃꯜ ꯆꯞ ꯆꯥꯅ ꯂꯧꯒꯦ ꯈꯪꯅꯤꯗꯅ. ꯁꯥ ꯁꯟ ꯂꯣꯏꯔꯒ ꯑꯁꯨꯛ ꯆꯦꯛꯁꯤꯟꯗꯕ ꯀꯔꯝꯕ ꯃꯤꯅꯣ ꯃꯈꯣꯏꯗꯨꯕꯣ? ꯍꯟꯗꯛꯃꯨꯛꯁꯨ ꯉꯥꯡꯗꯨꯅ ꯑꯇꯣꯞꯄ ꯂꯧꯐꯝꯗꯒꯤ ꯂꯧꯍꯣꯟ ꯈꯔ ꯐꯣꯏꯔꯨꯔꯒ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯃꯦꯟꯁꯤꯜꯂꯝꯃꯤ. ꯃꯄꯨꯔꯣꯏꯕ ꯊꯝꯕꯧꯅ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯤꯁꯛꯅ ꯍꯪꯂꯛꯏ. ꯍꯣ, ꯀꯩꯗꯧꯕꯤꯔꯒꯦ ꯃꯈꯣꯏꯕꯁꯦ? ꯍꯟꯗꯛ ꯃꯔꯛ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯅꯨꯄꯤ, ꯀꯔꯤꯒꯤ ꯏꯁꯧ ꯂꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯁꯨ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ. ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯐꯧ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯍꯦꯟꯅ ꯍꯥꯞꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯀꯅꯥꯒꯤ ꯀꯔꯝꯕ ꯁꯥꯅꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯃꯁꯤ ꯈꯟꯗꯨꯅ ꯆꯥꯊꯣꯛꯂꯝꯂꯤꯕꯁꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯁꯦ ꯂꯧ ꯎꯕ ꯃꯇꯝꯅꯤ. ꯁꯟ ꯊꯥꯗꯣꯛꯇꯕꯅꯗꯤ ꯐꯔꯕꯅꯤ. ꯁꯟ ꯂꯣꯏꯔꯤꯕ ꯃꯄꯨꯁꯤꯡꯁꯨ ꯈꯔꯗꯤ ꯈꯟꯊꯕ ꯌꯥꯔꯕꯅꯤ. ꯑꯩꯈꯣꯏ ꯈꯛꯅ ꯂꯧ ꯎꯕꯁꯨ ꯅꯠꯇꯦ, ꯃꯁꯥꯁꯨ ꯎꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯈꯪꯗ꯭ꯔꯤꯗ ꯃꯣꯏꯕꯁꯤ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯗ꯭ꯔꯕꯗꯤ ꯂꯥꯏꯅ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗꯦ ꯑꯗꯨꯅꯤ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯡ ꯅꯤꯅꯤꯗꯨꯗꯤ ꯆꯥꯔꯕꯁꯨ ꯆꯥꯖꯔꯧ ꯍꯥꯏꯕ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯐꯝ ꯈꯨꯗꯤꯡ ꯃꯁꯤ ꯑꯁꯨꯝ ꯆꯥꯊꯣꯔꯛꯂꯕꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯗꯧꯔꯤꯒꯦ? ꯍꯥꯟꯅꯒꯤꯒ ꯈꯔ ꯂꯥꯏꯔꯗꯨꯅ ꯂꯩꯕꯒ ꯁꯤꯕ ꯇꯥꯔꯦ. ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯕꯗꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏꯕꯁꯤ. ꯑꯩꯈꯣꯏꯅꯤꯁꯦ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯁꯨꯔꯤꯁꯤꯒ ꯂꯥꯏꯔꯔꯤꯁꯤꯒ ꯍꯥꯏꯔꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅꯤꯒꯤ ꯏꯐꯝꯗ ꯏꯆꯥ ꯌꯥꯎꯍꯟꯕꯤꯗ꯭ꯔꯤꯕꯁꯦ ꯐꯔꯗꯨꯝ ꯐꯔꯦꯗ. ꯏꯆꯥꯗꯨꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯀꯌꯥꯗꯤ ꯋꯥꯔꯅꯤꯗꯣ. ꯅꯨꯄꯤ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ. ꯐꯔꯦꯁꯦ, ꯁꯥꯎꯕꯗꯣ ꯇꯞꯊꯕꯤꯔꯣ ꯃꯣꯏꯕꯁꯤ. ꯑꯩꯈꯣꯏꯅ ꯏꯇꯤꯡ ꯊꯣꯛꯅ ꯁꯥꯎꯅꯤ. ꯁꯥ ꯁꯟ ꯂꯣꯏꯕ ꯃꯣꯏꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒ ꯇꯥꯏꯅꯕꯁꯨ ꯑꯩꯈꯣꯏꯗ ꯇꯥꯏꯅꯅꯤ. ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯗꯕ ꯁꯦꯟꯅꯗꯕ ꯑꯗꯨꯝ ꯇꯥꯍꯜꯂꯛꯇꯣꯏꯅꯤ. ꯈꯪꯅꯤ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯂꯧ ꯆꯥꯊꯣꯛꯂꯤꯕ ꯖꯤꯕꯗꯣ ꯀꯔꯝꯕ ꯖꯤꯕꯅꯣ, ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯣ ꯐꯥꯔꯒꯦ. ꯃꯝꯂꯤꯉꯩ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯅꯦꯗꯣ? ꯏꯁꯣꯔ ꯂꯩ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ. ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯐꯥꯗꯣꯛꯄꯅꯗꯤ ꯐꯔꯅꯤ ꯃꯣꯏꯕꯁꯤ. ꯑꯗꯣ ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯌꯥꯎꯖꯒꯦ ꯐꯥꯕꯗꯣ. ꯀꯗꯥꯏꯗꯒꯤꯗꯨꯅ ꯅꯨꯄꯤ ꯅꯪꯁꯨ? ꯁꯤꯒꯨꯝꯕꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ. ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦꯀꯣ. ꯍꯣꯏ, ꯌꯥꯕꯤꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯇꯣ. ꯇꯣꯛꯄ ꯇꯥꯏꯗꯅ. ꯅꯇꯦꯡ ꯑꯣꯏꯅꯒꯗ꯭ꯔꯅ ꯑꯗꯨꯛ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯈꯣꯏꯗꯨ ꯂꯥꯛꯂꯝꯃꯤ. ꯇꯥꯗ ꯂꯥꯛꯂꯤꯕ ꯃꯥꯜꯂꯤ ꯃꯣꯏꯕꯁꯤ. ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯏꯃꯨꯡꯗꯒꯤ. ꯍꯣꯏ, ꯏꯇꯥꯎ, ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤꯗ ꯂꯥꯛꯊꯣꯛꯄꯤꯕꯗꯤ ꯀꯔꯤ ꯆꯥꯔꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯇꯥꯎ, ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ. ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯏꯇꯥꯎꯒꯤꯗ.
ꯏꯇꯥꯎꯗꯤ ꯊꯕꯛ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗ ꯅꯣꯡꯃꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯈꯤꯗ꯭ꯔꯦꯗꯣ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯇꯥꯎꯅ ꯑꯁꯨꯛ ꯁꯥꯎꯅ ꯂꯩꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯏꯇꯥꯎ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯂꯧꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀꯅꯥꯒꯤꯅꯣ ꯈꯪꯗꯕ ꯁꯜꯂ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯑꯩꯒꯤ ꯂꯧꯕꯨꯛꯀꯤ ꯐꯧꯁꯤꯡꯗꯣ ꯃꯐꯝ ꯁꯤꯟꯗꯨꯅ ꯐꯖ ꯃꯈꯩ ꯈꯟꯗꯣꯛꯂꯒ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯏꯇꯟꯗ ꯁꯨꯝ ꯆꯩꯖꯔꯝꯕꯅꯤꯗ ꯏꯇꯥꯎ꯫ ꯑꯣ ꯃꯗꯨꯃꯛꯇꯤ ꯍꯧꯅꯗꯦꯗꯅ ꯖꯤꯕ ꯂꯣꯏꯔꯤꯕ ꯃꯄꯨ ꯃꯈꯣꯏꯁꯨ꯫ ꯗꯥꯗꯥ ꯐꯤꯗꯥ ꯁꯣꯝꯅ ꯅꯤꯡꯁꯤꯡꯕꯤꯌꯣ ꯅꯆꯟ ꯆꯥꯒ ꯂꯣꯟꯖꯔꯛꯀꯦ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯆꯥꯒ ꯐꯥꯟꯈꯤꯁꯤꯀꯣ꯫ ꯌꯥꯔꯦꯗ ꯏꯆꯟꯁꯤꯗꯤ ꯋꯥꯅꯕꯅꯤ ꯀꯔꯤꯒꯤ ꯐꯤꯗꯥ ꯑꯃꯨꯛ ꯂꯧꯊꯣꯛꯂꯨꯔꯤꯕꯅꯣ? ꯐꯃꯟꯗꯅ ꯋꯥꯔꯕꯅꯤꯅꯦ ꯑꯩꯗꯤ꯫ ꯊꯛꯇꯣꯛꯁꯤꯉꯥꯏꯗꯅ ꯏꯆꯟꯅ ꯂꯣꯟꯕꯕꯨ ꯀꯨꯏꯔꯦꯅꯦ ꯏꯆꯟꯅ ꯂꯣꯟꯕ ꯆꯥꯒꯗꯨ ꯊꯛꯈꯤꯗꯕ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯕꯥꯖꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯕꯤꯔꯝꯃꯣ ꯅꯆꯟ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯗꯥꯗꯥ꯫ ꯍꯣꯏ ꯅꯨꯄꯤ ꯑꯩꯒꯤꯗꯤ ꯆꯥꯗꯣ ꯁꯔꯨꯛ ꯌꯥꯎꯔꯛꯀꯅꯨ ꯂꯧ ꯆꯥꯊꯣꯛꯂꯨꯕꯒꯤ ꯁꯥꯎꯅꯤꯡꯕꯁꯤꯗ ꯆꯥꯒ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯩ꯫ ꯍꯣꯏ ꯃꯣꯏ ꯕꯥꯖꯤ꯫ ꯂꯨꯈꯣꯏ ꯊꯝꯕꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯐ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯟ ꯅꯕꯨꯡꯒꯤꯁꯨ ꯆꯥꯗꯣ ꯌꯥꯝꯅ ꯍꯩꯔꯛꯀꯅꯨ ꯏꯇꯥꯎꯁꯨ ꯊꯛꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯊꯛꯅꯤꯡꯗ꯭ꯔꯦ꯫ ꯑꯍꯣꯏ ꯗꯥꯗꯥ꯫ ꯅꯨꯡꯁꯤꯔꯤꯕ꯭ꯔꯗꯣ ꯃꯥꯒꯤ ꯂꯨꯈꯣꯏ ꯍꯥꯏꯕ ꯑꯔꯤꯛꯄꯁꯦ ꯇꯧꯖ ꯁꯥꯔꯤꯁꯦ ꯃꯌꯨꯝꯗ ꯃꯆꯥ ꯃꯎꯅ ꯂꯣꯟꯕ ꯆꯥꯗꯣ ꯍꯥꯎꯅ ꯊꯛꯂꯨꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯅꯣꯛꯅꯗꯨꯒꯤ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯨꯕ ꯑꯗꯨꯗꯤ ꯈꯪꯅꯤꯗꯅ ꯅꯪ ꯅꯣꯡꯃꯥꯡꯈꯥ ꯑꯣꯏꯅ ꯂꯣꯜꯂꯒ ꯄꯤꯊꯛꯀꯦꯕ ꯆꯥꯒꯤ ꯃꯍꯨꯠ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯄꯤꯁꯛ꯫ ꯃꯅꯤꯡꯊꯣꯡ ꯍꯥꯡꯂꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯁꯝꯕꯜꯗ ꯃꯅꯥ ꯄꯨꯡꯅ ꯄꯔꯦꯡ ꯍꯧꯔꯤꯕ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯗꯨ 10ꯃꯨꯛ ꯍꯦꯛꯂꯒ ꯏꯁꯤꯡꯅ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯅ ꯀꯜꯂꯒ ꯍꯩꯖꯤꯜꯂꯒ ꯂꯩꯔꯪꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯥꯡꯒꯠꯂꯒ ꯐꯖꯅ ꯐꯨꯠꯂꯝꯃꯤ꯫ ꯅꯣꯡꯃꯥꯡꯈꯥꯗꯨ ꯐꯖꯅ ꯐꯨꯠꯄ ꯂꯣꯏꯔꯗꯨꯅ ꯄꯤꯁꯛ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯗ ꯍꯩꯔꯒ ꯄꯨꯊꯣꯔꯛꯂꯒ ꯂꯨꯈꯣꯏꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯗꯥꯗꯥ ꯆꯥ ꯐꯥꯟꯕꯤꯌꯨ ꯉꯁꯤꯗꯤ ꯆꯥꯁꯦ ꯃꯆꯨ ꯈꯖꯤꯛ ꯌꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯟꯁꯤꯗꯤ ꯏꯆꯟꯅꯕꯨ ꯊꯦꯡꯕꯨ ꯊꯦꯡꯈ꯭ꯔꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯕꯅꯤ꯫ ꯍꯥꯎꯔꯅꯤ ꯊꯛꯆꯤꯜꯂꯨ ꯅꯕꯨꯛꯇꯨ ꯄꯦꯟꯅ꯫ ꯑꯗꯨꯗꯤ ꯗꯥꯗꯥ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔꯗ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯐꯝꯕꯤꯍꯧꯀꯨꯀꯣ ꯗꯥꯗꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯦ ꯄꯤꯁꯛ ꯂꯨꯈꯣꯏ ꯆꯥꯗ ꯌꯧ ꯎꯝꯕ ꯊꯛꯆꯤꯟꯕꯒ ꯈꯥꯔꯗꯨꯅ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯅ ꯌꯧ ꯎꯝꯗꯨ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯊꯝꯕꯧꯅ ꯀꯩꯗꯧꯔꯤ ꯏꯇꯥꯎ ꯅꯆꯟꯅ ꯂꯣꯜꯂꯛꯄ ꯆꯥꯗꯨꯕꯨ ꯊꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯂꯨꯈꯣꯏ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ ꯊꯝꯕꯧꯗ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯆꯟꯒꯤ ꯉꯁꯤꯒꯤ ꯆꯥꯁꯤꯗꯤ ꯈꯥꯅ ꯑꯣꯏꯅꯝꯅ ꯂꯩꯒꯁꯦ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯍꯥꯎꯈ꯭ꯔꯦ ꯏꯇꯥꯎ꯫ ꯑꯣ ꯊꯛꯆꯤꯟꯕꯤꯌꯨ ꯏꯇꯥꯎ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯗꯅ ꯆꯥ ꯊꯛꯅꯤꯡꯕꯒ ꯑꯝꯇ ꯄꯣꯛꯇ꯭ꯔꯦ꯫ ꯆꯥ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔ ꯃꯆꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯣꯏꯅꯃꯛꯇ ꯊꯛꯆꯤꯜꯂꯒ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯣꯡꯃꯃꯨꯛ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯏꯆꯟꯒꯤ ꯆꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ ꯂꯨꯈꯣꯏꯗꯨ ꯊꯝꯕꯧ ꯂꯨꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯁꯛꯇ ꯅꯨꯄꯤ ꯅꯪꯒꯤ ꯆꯥ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎ ꯂꯨꯈꯣꯏꯁꯦ ꯆꯠꯄ ꯉꯝꯗꯈꯩ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯃꯁꯛꯁꯦ ꯃꯣꯏ ꯕꯥꯖꯤ ꯑꯩꯅ ꯈꯜꯂꯦꯕ ꯉꯁꯤꯗꯤ ꯅꯪꯁꯦ ꯆꯥ ꯌꯥꯝꯅ ꯂꯣꯟꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯣꯏ ꯕꯥꯖꯤꯗꯤ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯑꯩꯅ ꯅꯣꯡꯃꯥꯡꯈꯥ ꯑꯣꯏꯅ ꯂꯣꯜꯂꯛꯏ ꯍꯥꯏꯗꯤ? ꯏꯇꯥꯎꯅ ꯊꯛꯄꯒꯤ ꯃꯅꯝꯗꯨ ꯇꯥꯕꯗ ꯈꯪꯂꯤꯕꯅꯤꯗꯅ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯁꯨ ꯇꯧꯒꯦ ꯌꯥꯝꯅ ꯇꯧꯕꯅꯤ ꯃꯣꯏ ꯕꯥꯖꯤ꯫ ꯂꯨꯈꯣꯏ ꯊꯝꯕꯧꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯎꯔꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯃꯈꯅꯥꯎꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯑꯣꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯏꯁ ꯁꯤꯔꯝꯅꯤꯗ ꯈꯥꯕꯅꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯆꯥꯔ ꯅꯣꯡꯃꯥꯡꯈꯥꯔꯅꯦ ꯆꯥꯅꯕꯨ ꯑꯗꯨꯛ ꯈꯥꯕ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤ ꯑꯐꯨꯠꯄ ꯃꯥꯜꯂꯤꯗ ꯍꯧꯖꯤꯛꯀꯤꯗꯣ ꯊꯥꯒꯦꯛꯄꯗ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤꯒꯤ ꯃꯅꯝ ꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯃꯝꯁꯨꯛ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯈꯨꯠꯇ ꯂꯧꯔꯤ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯏ ꯊꯝꯕꯧꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯥꯒꯤ ꯂꯧ ꯆꯥꯔꯤꯕ ꯖꯤꯕꯗꯨ ꯐꯥꯗꯗꯤ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕ꯫ ꯂꯧꯔꯤꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯥꯛꯂꯒ ꯍꯦꯛ ꯆꯥꯊꯣꯛꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯖꯅ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯂꯧꯔꯤꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯒ ꯂꯩꯔꯤ꯫
ꯀꯩꯍꯥꯛ ꯂꯩꯕꯒ ꯑꯇꯤꯌꯥꯗꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯤꯕ ꯑꯃ ꯄꯥꯏꯊꯔꯛꯂꯒ ꯐꯖꯅ ꯍꯧꯔꯤꯕ ꯐꯧ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠ ꯃꯃꯛꯇ ꯇꯧꯔꯤꯕꯗꯨ ꯉꯛꯏ ꯊꯝꯕꯧ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯐꯥꯗꯗꯤ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯊꯝꯕꯧꯒꯤ ꯋꯥꯈꯜꯗ꯫ ꯑꯣ, ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯐꯧ ꯆꯥꯊꯣꯛꯂꯝꯂꯤꯕ ꯖꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯉꯧꯕꯁꯤꯅ ꯑꯣꯏꯔꯦꯀꯣ꯫ ꯈꯪꯅꯤ ꯉꯁꯤꯗꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯔꯝꯅ ꯊꯣꯛꯀꯦ ꯌꯦꯡꯒꯦ꯫ ꯍꯦ ꯃꯁꯤꯒꯤ ꯍꯅꯧꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯐꯥꯎꯕ ꯑꯁꯨꯛ ꯍꯥꯎꯕ ꯍꯅꯧ ꯑꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯄꯤꯖꯗ꯭ꯔꯤ ꯑꯩꯉꯣꯟꯗ꯫ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯧꯕ ꯍꯅꯧꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯃꯤ ꯃꯆꯥ ꯑꯇꯦꯟꯕꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯂꯧ ꯑꯗꯨꯕꯨ ꯆꯥꯊꯣꯛꯂꯝꯃꯤ ꯍꯥꯎꯅ꯫ ꯊꯝꯕꯧ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯃꯨꯗꯨꯒꯤ ꯃꯈꯣꯡ ꯈꯨꯅꯤꯡ ꯃꯄꯥ ꯑꯗꯨꯗ ꯇꯥꯞ ꯐꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯝꯕꯧꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯁꯥꯃꯨ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯄꯥꯈꯠꯇꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯧ ꯃꯥꯁꯨ ꯁꯥꯃꯨꯗꯨꯒꯤ ꯃꯈꯣꯡꯗ ꯇꯥꯗꯅ ꯃꯑꯣꯡꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯃꯥꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯃꯛ꯫ ꯁꯣꯔꯥꯔꯦꯜ ꯏꯄꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯁꯦꯝꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯃꯍꯥꯛꯅ ꯃꯌꯥꯏ ꯇꯪꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯕꯤꯗꯨꯅ ꯃꯥꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯂꯥꯌꯥꯝ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯔꯥꯔꯦꯟ ꯃꯥꯒꯤ ꯂꯝ ꯍꯦꯜꯂꯕ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯁꯥꯃꯨ ꯑꯉꯧꯕꯗꯨꯒꯤ ꯃꯈꯣꯡꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯃ ꯌꯥꯜꯂꯗꯨꯅ ꯂꯥꯌꯥꯝ ꯈꯨꯟꯗꯤꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯐꯥꯎꯒꯠꯂꯛꯄꯗꯨ ꯎꯕꯗ ꯉꯛ ꯅꯥꯏꯔꯛꯏ꯫ ꯑꯦ, ꯀꯔꯤ ꯃꯇꯧꯅꯣ ꯁꯥꯃꯨ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯂꯥꯌꯥꯝꯅ ꯈꯨꯟꯗꯤꯟꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯨꯝ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯃ ꯀꯔꯤꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ? ꯍꯦ ꯇꯥꯏꯕꯪ ꯑꯣꯏꯕ, ꯅꯪꯁꯨ ꯁꯣꯔꯥꯔꯦꯟ ꯑꯩꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ? ꯍꯥ? ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯈꯣꯏꯅ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯗ ꯈꯣꯡꯂꯣꯏ ꯍꯨꯜꯂꯛꯄꯗꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅꯅꯣ? ꯑꯁꯦꯡꯕ ꯌꯋꯥ ꯄꯥꯎꯗꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯎꯠ ꯑꯣꯟꯒꯅꯤ ꯈꯪꯖꯧꯍꯦ ꯇꯝꯕ꯫ ꯊꯝꯕꯧ ꯃꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯃꯀꯣꯛꯇꯨ ꯂꯨꯛꯊ ꯂꯩꯔꯤꯕ ꯂꯥꯌꯥꯝ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯏꯄꯥꯒꯤ ꯂꯝꯗꯝ ꯑꯁꯤ ꯂꯥꯛꯆꯕꯗꯤ ꯑꯩꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯏꯄꯥꯕꯨ ꯁꯤꯡꯅꯗꯨꯅ ꯂꯥꯛꯆꯈꯤꯕ ꯅꯠꯆꯗꯦ꯫ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯁꯨꯝꯕ ꯋꯥ ꯄꯨꯝꯕ ꯁꯣꯔꯥꯔꯦꯟ ꯑꯩꯒꯤ ꯏꯐꯝꯗ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯥꯃꯨ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯊꯥꯖꯕ ꯂꯧ ꯑꯗꯨꯕꯨ ꯐꯖꯕ ꯃꯐꯝ ꯈꯟꯗꯨꯅ ꯆꯥꯊꯣꯛꯄꯤꯔꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯕꯨ ꯐꯥꯗꯗꯤ ꯐꯥꯔꯒꯦ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯂꯨꯝꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯁꯥꯃꯨ ꯑꯁꯤꯅ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯆꯥꯔꯤꯉꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡꯅ ꯆꯦꯠꯅ ꯐꯥꯖꯕꯅꯤ꯫ ꯃꯗꯨꯗ ꯁꯥꯃꯨ ꯑꯁꯤꯅ ꯐꯪꯗꯨꯅ ꯑꯇꯤꯌꯥ ꯊꯛ ꯑꯁꯤꯗ ꯑꯁꯨꯝ ꯄꯥꯏꯈꯠꯂꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯅꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯐꯥꯎꯒꯠꯆꯔꯛꯄꯅꯤ꯫ ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯁꯥꯃꯨ ꯑꯁꯤꯅ ꯂꯥꯏꯔꯕ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯊꯥꯖꯕ ꯂꯧꯁꯤꯡ ꯆꯥꯊꯣꯛꯄꯤꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯄꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯍꯥꯏ ꯁꯥꯃꯨ, ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯆꯨꯝꯕꯃꯛꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥꯁꯤꯒꯤ ꯂꯧꯕꯨꯛꯇ ꯋꯥꯅ ꯊꯥꯖꯕ ꯐꯧ ꯆꯥꯊꯣꯛꯂꯤꯕꯗꯤ ꯁꯥꯃꯨ? ꯁ꯭ꯋꯔꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯪꯕ ꯍꯅꯧ ꯃꯌꯥꯝꯁꯤ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯁ꯭ꯋꯔꯒ ꯑꯁꯤꯗ ꯂꯩꯕ ꯍꯅꯧꯁꯤꯡꯁꯤꯗꯤ ꯅꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯃꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯅ ꯊꯥꯕ ꯂꯧꯕꯨ ꯅꯩꯈꯥꯏꯗꯨꯅ ꯏꯅꯤꯡꯇꯝꯅ ꯆꯥꯖꯔꯨꯕꯅꯤ꯫ ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯁꯣꯔꯥꯔꯦꯟꯅ ꯃꯥꯒꯤ ꯂꯥꯏ ꯃꯅꯥꯏꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯩ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯥꯏꯅꯤꯡꯊꯧ? ꯅꯨꯄꯥ ꯑꯁꯤꯗ ꯁꯥꯃꯨꯅ ꯆꯥꯊꯣꯛꯈꯤꯕ ꯂꯧꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯈꯥꯎꯖꯥꯎ 2, ꯂꯨꯄꯥ ꯈꯥꯎꯖꯥꯎ 2 ꯄꯤꯔꯒ ꯃꯥꯂꯦꯝ ꯂꯩꯗ ꯃꯥꯕꯨ ꯊꯤꯟꯕꯤꯈ꯭ꯔꯣ꯫ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯊꯝꯕꯧ ꯁꯣꯔꯥꯔꯦꯟꯒꯤ ꯁꯨꯃꯥꯡꯗ ꯇꯤꯜꯂꯤꯕ ꯂꯥꯌꯥꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯔꯥꯔꯦꯟꯒꯤ ꯁꯥꯃꯨ ꯑꯗꯨꯅ ꯊꯝꯕꯧꯒꯤ ꯂꯧꯕꯨꯛꯇ ꯍꯧꯕ ꯂꯧ ꯆꯥꯊꯣꯛꯈꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯈꯥꯎꯖꯥꯎ 2, ꯂꯨꯄꯥ ꯈꯥꯎꯖꯥꯎ 2 ꯄꯤꯔꯗꯨꯅ ꯂꯥꯏ ꯃꯅꯥꯏꯁꯤꯡꯅ ꯃꯤꯀꯨꯞꯇ ꯃꯥꯂꯦꯝ ꯂꯩꯗ ꯊꯤꯜꯂꯝꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯊꯝꯕꯧꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯤꯁꯛ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯣꯏꯕꯁꯦ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎꯅꯣ ꯄꯨꯗꯨꯅ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯍꯨꯕꯤꯔꯛꯂꯤꯕꯅꯣ? ꯃꯄꯨꯗꯅꯦ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯁꯣ꯫ ꯅꯅꯥꯏ ꯅꯨꯄꯤꯗꯤ
ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯖꯗꯦꯀꯣ ꯊꯝꯕꯧ ꯅꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯇꯞꯊꯈꯣꯠꯅꯦ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯁꯤ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯍꯧꯕ ꯆꯥꯊꯣꯛꯈꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯄꯤꯕꯤꯔꯛꯄꯅꯤꯅꯦ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯃꯣꯏꯕꯁꯦ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯕꯨ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯊꯥꯖꯕ ꯉꯝꯖꯗꯦꯗ ꯃꯣꯏꯕꯁꯦ ꯁꯤꯁꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯠꯇ ꯁꯤꯊꯗ ꯂꯤꯔꯒꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯃꯥꯅ ꯉꯁꯥꯏ ꯁꯥꯃꯨꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯄꯤꯁꯛꯁꯨ ꯊꯥꯖꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯧ ꯑꯃꯗꯤ ꯄꯤꯁꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯇ ꯄꯥꯗꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯤꯕ ꯂꯨꯈꯣꯏꯅ ꯊꯝꯕꯧꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯦ ꯇꯥꯕꯗ ꯀꯂꯛꯇꯨꯅ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯊꯥꯖꯗꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯨꯈꯣꯏꯗꯤ ꯀꯂꯛꯄꯅ ꯂꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯨꯈꯣꯏ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯊꯝꯕꯧꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯤꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯊꯝꯕꯧꯕꯨ ꯂꯩꯇꯕ꯭ꯔꯣ ꯅꯇꯥꯎ ꯂꯨꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯃꯄꯥꯟ ꯂꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯏꯇꯥꯎ ꯃꯣꯏꯕꯁꯤ ꯅꯪꯒꯤ ꯅꯇꯥꯎ ꯑꯐ ꯁꯥꯕꯁꯦ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯦ ꯀꯧꯔꯤꯌꯦ ꯃꯄꯥꯟꯗ ꯀꯔꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯇꯨꯝꯕ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯕꯨ ꯉꯥꯜꯂꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯃꯝꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗꯀꯣ ꯏꯇꯥꯎ ꯂꯨꯈꯣꯏꯁꯤꯗꯤ ꯍꯣ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯔꯝꯂꯔꯣꯏꯌꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯀꯔꯤꯅꯣꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯝ ꯆꯥꯎꯕ ꯅꯨꯄꯥꯁꯤꯕꯣ ꯑꯁ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯗ ꯌꯥꯔꯦ ꯅꯨꯄꯤ ꯉꯥꯡꯂꯅꯨ ꯋꯥꯗꯣ ꯑꯩ ꯍꯧꯒꯠꯂꯒꯦ ꯅꯪ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯒꯗꯣ ꯍꯥꯎꯕ ꯁꯦꯝꯃꯣ ꯑꯩ ꯏꯇꯥꯎꯒ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯣꯏ ꯃꯣꯏꯕꯁꯤ ꯊꯝꯕꯧ ꯃꯃꯥꯡ ꯊꯣꯡꯗ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯊꯝꯕꯧꯅ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯩꯒ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯀꯂꯛ ꯋꯥꯉꯥꯡ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯇꯥꯎ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯕꯨꯛ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯈꯪꯗꯦ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯗ ꯏꯇꯥꯎ ꯅꯪꯁꯦ ꯁꯦꯠꯅꯕ ꯈꯨꯗꯩ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯕ ꯏꯇꯥꯎꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯈꯨꯗꯩꯒ ꯁꯦꯠꯇꯅ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯄꯨꯛ ꯐꯩ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯣ ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯁꯥꯎꯔꯅꯨ ꯏꯇꯥꯎ ꯑꯩꯁꯦ ꯁꯨꯝꯗꯧꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯆꯥꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯣꯔꯥꯔꯦꯟ ꯏꯄꯥꯅ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯃꯔꯤꯈꯛ ꯄꯤꯕꯤꯔꯛꯏ ꯃꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯇ ꯄꯥꯗꯅ ꯍꯤꯡꯖꯔꯤꯕꯁꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯗꯤ ꯏꯇꯥꯎꯅ ꯁꯥꯃꯨꯗꯣ ꯐꯥꯔꯝꯗꯥꯏꯗꯨꯗ ꯅꯇꯥꯎꯗꯁꯨ ꯈꯔ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯁꯥꯃꯨꯗꯣ ꯐꯥꯔꯝꯒꯅꯤꯗꯅ ꯁꯅꯥ ꯂꯨꯄꯥꯗꯨꯁꯨ ꯅꯇꯥꯎꯁꯨ ꯈꯔ ꯑꯗꯨꯛ ꯐꯪꯂꯝꯒꯅꯤꯗꯅ ꯏꯇꯥꯎ ꯋꯥꯔꯧꯔꯅꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯗꯨ ꯄꯨꯝꯕ ꯀꯥꯎꯔꯦ ꯍꯣꯏꯅꯦ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯁꯅꯨ ꯑꯗꯣ ꯁꯥꯃꯨꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯇꯥꯎ ꯍꯣꯏ ꯂꯥꯛꯂꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯏꯇꯥꯎ ꯍꯌꯦꯡꯁꯦ ꯅꯪꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯥꯃꯨꯗꯨ ꯐꯥꯔꯁꯤ ꯑꯗꯨꯒ ꯁꯣꯔꯥꯔꯦꯟꯗꯒꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎꯗꯣ ꯂꯧ ꯆꯥꯊꯣꯛꯈꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯔꯁꯤ ꯂꯨꯔꯤꯕꯗꯤ ꯏꯇꯥꯎ ꯁꯥꯃꯨ ꯑꯗꯣ ꯂꯥꯏꯒꯤ ꯁꯥꯃꯨ ꯑꯣꯏꯕꯅꯤꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦꯗꯣ ꯍꯦꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯅꯪꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯁꯥꯃꯨꯗꯨꯒꯤ ꯃꯈꯣꯡꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯂꯣꯏꯔꯦ ꯂꯨꯈꯣꯏꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯝꯕꯧꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯃꯨꯗꯨꯕꯨ ꯐꯥꯕ ꯆꯠꯄꯗ ꯃꯇꯥꯔꯦ ꯍꯌꯦꯡꯗꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯒꯤ ꯁꯥꯃꯨꯗꯨꯕꯨ ꯉꯥꯏꯔꯁꯦ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯍꯥꯏꯅꯔꯝꯃꯤ ꯃꯣꯏꯕꯁꯤ ꯑꯩꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦꯗꯀꯣ ꯑꯗꯨꯝꯅꯒ ꯅꯨꯄꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯏꯇꯥꯎ ꯂꯨꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯄꯥꯛꯇꯣ ꯌꯦꯡꯅꯤꯡꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇꯪꯒ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯃꯥꯒꯤ ꯂꯨꯈꯣꯏ ꯍꯥꯏꯕ ꯃꯤꯅꯨꯈꯥꯡꯗꯣ ꯑꯣꯈꯥꯛꯁꯨ ꯀꯔꯝ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯑꯗꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤꯕꯗꯨꯗ ꯅꯠꯇꯦ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯄꯥꯝꯂꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏ ꯋꯥꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯊꯝꯕꯧ ꯑꯃꯗꯤ ꯂꯨꯈꯣꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯊꯝꯕꯧꯒꯤ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯁꯥꯃꯨꯗꯨ ꯀꯔꯤ ꯃꯆꯨꯅꯣ ꯏꯇꯥꯎ ꯑꯉꯧꯕꯅꯤ ꯀꯌꯥꯝ ꯆꯥꯎꯏ ꯏꯇꯥꯎ ꯌꯥꯝ ꯆꯥꯎꯏꯗ ꯏꯇꯥꯎ ꯑꯩꯗꯤ ꯁꯥꯃꯨꯗꯨꯒꯤ ꯃꯁꯛꯇꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦꯕꯣ ꯏꯇꯥꯎ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯥꯃꯨꯗꯨꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯄꯥꯏꯈꯤꯅꯤ ꯏꯇꯥꯎ ꯁꯥꯃꯨꯗꯨ ꯃꯁꯥꯒ ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯄꯥꯜꯂꯤ ꯏꯇꯥꯎ
Lukhoi Thambongna haibu wa kharadu tabada masadu samudu uningbana langtaknabada loirami. Karam saubada khulai kaiduda maming chatliba Lukhoi ni. Sorgagi phajabadu masa matomta wakalna saga satun yenglubada punga ngauri mathanta. Makoi anina asum tumina pakthaduna lakbadu uri haujikti ngaurok ogba Soraren gi samu ngobuduna lausa du leiribado. Lukhoi pugawgalaklaga makoi kudomidu thillaga khangai haire. Ito asida leiri Soraren gi samu ngob haibado. Adom nek hairakpaduda samudu khangpai paikhat khirami adia thakta. Samu makhongda yalhogbasu nangda chakna yengdun lehawi Lukhoi ga thamugado. As ito aina wangang kanu hairaga hekta wangang lei. Haujidi kari sarise samu se paikhat khre adia thakta. Ito ngasi soikhrabasu hayengdi soinan pharsi. Aisu hayengdi wa machin bhongang roi. Ito ai madu ngamlaroi. Piklingai dagi tinarak marupni amutadi yaw kaidarogi taw. Hoi si phare hayeng yengasi. Aduga karigumba hayengse nasigumna tawrubadi ai matungnaga amuk hana samu phaba yawreko ai hotnaba yaroi taw. Hoi yai taw yai. Asumna hayengi thorom pumba sinaraba matung thambau amade Lukhoidu mayum dana kirami. Numito haukraba matung mathangi ayuktu ngarang haina kibagi matung ina amuk laklei thambugi lakphamda. Handakti kuning kang duna yam tapna wa machet ama phawba ngangnada lai thambu amadi Lukhoidu. Hanagumna samudu mamai masadu phet haiduna laudu hauna sari. Thambuk tapna sangsilaga samugi makhongdu kana taudana mongda chena konsili. Samudu thambongna dom ni hek torukpaduda atiyada paikhat paure. Itaw Lukhoi kana silaga aingol yalo samuse lapna paikibna hanba dare. Hoi taw asi hairaga kana sienduna tanaraga Lukhoi thambogi mokhangda kolei. Asumna samu amadi thambo Lukhoi makhoi ahum asum atiya thakta paikhalei. Atiyada paikhatna hangbhaurei Lukhoi madi manglan ama mangphaungnagadore haibagi asada karam saubagi haunabi. Itaw Soraren ipana pirakpa sana lupado kayamuk yami yami taw adum yami ado kayamuk yamgi bai taw aibu karamna hairaga taktorigi taw nakut tamlaga hairudani taw aina madu khanglabadi horen Sorarenda madudagi saruk khara hena pina bahaike aina khuthadoklaga tamduna hairaklabadi aikhoi ani leimaida muk taba soidrini taw herei taw taroi kaidaroge se nakutu tamaga hairo ai yam khangni wani Sorarena nangona pirakpa sana lupa singdo. Thambau asum sauning lambadagi sauning masum hengalakli Lukhoi ngangam dama tawaduda. Ito hairo kaidorage Soraren ipana nangona pirakpa sana lupado kayam yamgeme. Ito shwai mo yami. Thambau makhu thadokdun tamlei adumna thambauna makhuthi thadokpaga samududi yangna atiyada adum paikhaikre. Aduga leimaidana Lukhoina makha thanglaga thambongna mathak thanglaga leimaida tarei. Leimaidi hek tarakpaga karam sawu Lukhoidi maya kaduna leimaida paksinduna subtrek narga taraga sirami. Thambodi mathak thangba oibana hinghaurami. Karam sawu taw haujikti kari sare. Natawna ngasai haijaki aina samugi makhongse hek thadoklurabadi aikoini leimaida soidana taraga sigani haidana. Numit aduda karam sawu Lukhoigidi aroiba numit oikre aduga thambau amadi bisak awa ana leita sabathak watana maningtamna sathakduna yam nungsinana amadi nungaina punsi len kirami.